Arambai News Guwahati da Maitilongi Pau Tabiriba Singbu Ihan Handu Maktada Chingangbam Sujitrani na Kurumjari. Hozingasi Samlapa Mariba Pau Sing Lobirasi. Ngasi Manipur gi lamyanba social reformer amadi politician Hizamira Botki Chamaga Kuntaruk Suba Mapok Numit Thoram Manipur Kaktanatana Manipur gi Mapanda Maitei Singna Kundari Mapam Kiada Pak Sanna Pangthokna Kibagi Pau Lakle. Ima Panthoibi Latpagi Thoram Manipur Kaktanatana Assamgi Mapam Kiadasu Pangthoknari. Ngasi Meragi Mangani Panba Yaiparaba Irai Numidasidagi Horaga Meragi Taramathuini Panba Numit Fauba Habadi Numit Taret ni Chupna Ima Panthoibi Bulachaduna Irat Laishon Pangthokadori. Ngasi Imagi Thogaloi Singna Lai Lokhutpagi Thoram Pangthoktuna Ima Bulachabagi Thoram Su Haudoki. Thoramasida Isagi Lining Lai Sol Amadi Imabu Nungsijaba Ahalaman Amadi Marup Mapang Ichan Iche Kudimak na Lengbiratuna Ima Panthoibigi Togol Tobiranaba Binakandi Panthoibi Irat Loop Amadi Kasar Lakipur Sanamahi Lining Luki Maikidagi no Lukna Ningsingzari Haina Lakipur Sanamahi Lining Luki Maikidagi Nandaibam Bimol Angom Chana Iraicha Singda Paujelakli. Iram the Miam Giapunba Khorzai Loop Ima Khol Awang Potsangbam Nasinduna Ahumlak Suba Irabot Saita Sering Saidinaba Amadi Luki Tha Taruk Kudingi Pongba Chepong Irau Khol Tarahundoi Suba Masing Pongbagaloyana S Lakpatina Iba Sering Lairi Ku Amadi Lay Jingmayrong de Laiba Adim Zati Ashramgi Amity Hall da Ngasi Makum Hangdokre. Thoramgi Ahanba Sarukta Kumukjam Jaikisan MLA Thangmaibam Kendrana Mithung Ngangom Uttam Director Social Welfare Department Government of Manipur na Akhanaba Mithung Amadi Luki President Dr. Chingangbam Chandrakalana Thoramapu Oiki. Ngasi Irabot de Gamari Linana Lamyanba Irabot ki mitamda Haikat Lekat Tamduna Saruk Yakiba Singna Ikai Kumnabasu Utki. Thoramgi Sarukamoina Sahitya Academy Awardee Dr. Thokchom Ibohanbina Irabot Amadi Manipuri Khorirol Haiba Hiramdasu Wangangki. Thoramgi Ani Subasarugoina Ima Kholgi Hanagi President Dr. Rajkumar Gunachandrana Saidin Mapuiduna Jananeta Irabot Pu Saithazaba Sairing Saidinabgi Thoram Amasu Saknaraba Aiba Aibi Yankairomna Saruk Yaduna Pangthoki Haina Lubasigi Thoburen Wahengbam Roman Maitaina Kanghalakli. Iramdam Khorzai Apunbalub Ikhal, Manipur Hyanglam Wabgaina Susenduna, Lubasigi President, Maibam Nabgisorna Iba, Kantharuraga Nungairakpa, Nokwa Praman Panthei Amadi Atayate Kauba Larik Ama, Aibagi Yum Hyanglam Mayai Lekaidangasi Pongkre. Nongmaithim Kiran Kumar, Convener, Manipuri Language Advisory Board, New Delhi na Athoiba Mithunglen, Tolcho Samjet Sabam, Vice President Ikhalna Thoramapu, Aduga Yumlembam Ibomcha, Sahitya Academy Awardee, Professor Nahakpam Aruna, Dean, School of Humanities, Manipur University, Amadi Dr. Makhonmani Mongsava, Assistant Professor, Manipur University of Culture na Chingba, Akhanaba Mithungsing Oina, Saruk Yaki. Thoramasigi Sarugamoina, Langmidong Maning Makhalekai de Laiba, Tongauzum Ngauba, Vice President, Ikhalna, Hokiba September Kuntareta, Ikang Kanghodana, Lakidaba Adubusu, Minute Ani Tumina Leptuna, Awaba Pongdoki, Haina, Lubasigi General Secretary, Nongtombam Bishwarjit Nathadorok Pachirul Amana, Kangalakli. Ngasi International Translation Day Gamrilena, Sahitya Thokpanglup na Sinduna, Pangthokpa Thoram Amada, Kasar, Assamdagi, Rajmani, Haurongbamda, Thiam Ibochobi National Award English Singani Kunithoi Piduna, Ikai Kumnaba Utkre. Award Asida Lengyan Ama, Citation Ama Madi Seloina Lupalising Tara, Yauri. Award Asi Manipuri Wang the Kundariba, Manipuri Sahitya, Loan, Amadi Culture Bo, Yokatnaba Honoriba Mui Singda, Tahi Ani Lerega, Biba Manhane. Protection and Preservation Committee Manipur PPCM na paringnai na chatharakpa Consumer Affairs Kamari leina na state asigi mafam singda phamliba kaithel singda chatkhiba yengsin khongchatta pochegi mamal angakpa phangna dukan phamliba singna yolamba thengnarakhi Micha Miam da tat tawduna dukan phamliba sing amadi agency singa yanaraga yoningba mamal da tangna yolamba kaya handakta thengnarakhiba sida meeting thamlaga committee asina lenga ki mafam da wet management department na chahi amada amuktang check tawba natabida chayol amada anirak check tawbinaba committee asina haijarakli
ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯃꯜ ꯍꯦꯟꯖꯤꯟꯅ ꯌꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯌꯣꯟꯗꯅꯕꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯗ ꯈꯪꯍꯜꯂꯛꯂꯤ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠꯁꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯂꯨꯕꯁꯤꯒꯤ ꯀꯟꯚꯦꯅꯔ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯃꯤꯇꯤ ꯂꯥꯏꯈꯨꯔꯝ ꯖꯌꯟꯇꯅ ꯈꯪꯍꯜꯂꯛꯂꯤ BJP Manipur Pradesh ki President Adhikari Mayum Sardagi ngarangdagi hokhiba numit nini gi oiba khongchatta ngarangna tipaimuk chalurabagi matung ngasina Jiriba Mandal Sangkaduna hangdokre hangdopagi thoromda Jiribamgi MLA Mohammad Asauddin K Sarat Kumar General Secretary BJP Manipur Pradesh K Jadu President Jiribam Mandal na chingba yauna maroiba miyoi kaya amadi party asigi karyakarta kayanasu saruk yakhi Thorom asida wangangaduna President na haikibada khongjad asidagi JT Road ki lambi asi kayam kyamna phattabage habdu khangle maramaduna kari tawba yabage habagi matangda mailenaba minister ga wari sanaduna khudong chabasing phanghanaba hotnagani haiki asida sunadana babu paragi mayolda leiba hizam irabot ki mitamdasu hailei katuna ikai khumnaba ulamkhi Ngasidagina chahi aniromgi mamang habadi September ama English singini kungi numidang pung nipanom tarakpada mayumdagi thokraga hanjilakhidraba aduga mathangi numitta mayang imphal irong yandau pali mapanda wakhal tadana leirambadagi rimski ICU da laikanaraba matung leikhidraba mayang imphal bengundagi nupi macha amagi case ta chenaduna pharaga jail da thamkhiba si special session judge Pokso Imphal West Manipurna ngarang September 18 da pikiba order gi matungina case asida maroina chenabadagi jail da thamlaklabasu juvenile oiramle hairi Hayeng October ama lebagasi Prime Minister Narendra Modi na New Delhi gi Pragati Maidan da ayuki pung tara taba matamda 5G service launch torogani technology asina seamless coverage high data rate low latency amadi highly reliable communication gi khudong chaba pigani asida sunatana technology asina energy efficiency spectrum efficiency amadi network efficiency su hengat hangani panba yabadi Department of Telecommunication na ahan bagi oina 5G service asi lebaga sigi sahar tarahumdoi khaktada habadi Ahmedabad Bangalore Chennai Delhi Gandhinagar Gurugram Hyderabad Jamnagar Kolkata Lucknow Mumbai amadi Pune da hana roll togani lauthokrabani Gandhinagar amadi Mumbai gi marakta chenba New Vande Bharat Express Gujarat ki Gandhinagar station da ngasi lebagasi Prime Minister Narendra Modi na hangdokhibaga loinana masamaksu Gandhinagar station asidagi Kalupur railway station phawba tongduna madugi nungaiba passenger singa loinana longminakhi Ngasi September 13 tongan ba category kayada lebagasi President Draupadi Murmu na akhanaba miyoi kayada akhanaba lam kayada habdi Humpunipan suba National Film Award piduna ikai khumnaba utkre Dada Saheb Phalke Award English singani kun veteran actress Asa Parekta piduna ikai khumnaba utki Best Picture Film na Tamil movie Surarite Potru Best Actor na film asimaki actor Surya aduga Tanhaji the unsung warrior gi actor Ajay Devgan da su pikhi Russia na paisinduna thamlakliba Ukraine gi region mari habadi Luhansk Donetsk Kherson amadi Zaporizhia bu Russia da incorporate tongnanabagi process haure haina ngasi irai numit Putin na treaty sign tawkhre Announcement asi handak ta pangthokiba referendum da region mari asigi miyamna Russia da puningbagi apambana masing henbadagi makha tarakpoina lauthorakpani hairi adubu Ukraine amadi Europe lengak singnadi referendum asi international law bo khongoinabani hairakli Amama boy zarabasu hokiba February thadagi hauna Russia na Ukraine gi mayokta changsilakliba lan adugi mai pakpa mahi kharadi soidana phange haina khanbaga loinana Putin na Russia gi anover region mari amasu leire haina ngasi lauthorakhi masi region sing asigi miyam gi apambagi matung inani su haikhi aroibada ngasi gi tentak pamaroiba pau khara Guwahati gi Arjinagar Saravati da nauna saba flyover Assam gi CM Himanta Biswa Sarmana ngasi hangdokre Assam da Popular Front of India PFI gi office ahum amasu head office oriba Guwahati gi Hatigao Karimganj amadi Baksa da sil tawsinkre
Asamda HDFC Bank na Guwahati gi Narangi da ihan hanboi na nupi ngaktana thabak tawba bank asigi branch asi hangdokre. Rahul Gandhi politics ki damak matik chade systematic seriousness amata yaude haina CM Himanta Biswa Sarma na haikre. Meghalaya gi Governor Satyapal Malik ki tenure ngasi loishin ki bagaloina na active politics sagi mahak lapna laigani haiki. Nagaland lengang na su PFI amadi masiga marilinaba organization sing state asida ban tawkre. Arunachal Pradesh ta sabagi thabak chathariba tunnel project sing BRO gi Director General masamak chatuna yengsinkre. Gandhinagar da hujik chathariba National Games ta Mirabai Chanuna KG Nipumapan gi Women Weightlifting category da gold lawkre. Aduga chahi mari makhai gi matung competition da yaukiba Sanjita Chanuna silver medal lawangam lakre. Tripura da de Durga Puja amadi Diwali manung yugi dukan sing loyana bar sing thingjilagani haina Tripura lengakna lauthorakre. Malem da khwaidagi chawba jungle safari park India gi Haryana da hangdoklagani. Congress President Mikhal Gidamag Mallikarjun Kharge Sasi Tharoor amadi KN Tripathi na ngasi nomination file tawkre. Jharkhand da Ojanupa amana nupi macha mahairoi singda mathong huktaba film utlambagi damak khongup pareng sibibaga loinana mamaida amuba hamuk tesinduna mayam mamangda mahairoi singna oja asibu ikaiba piduna warakre. JNU activist Sarjil Imam tha kuntrama thoigi matung sedition case ta bel phangkre. Tobutabo January Englishingani kundagi judicial custody da lerakliba student activist asi Delhi riot conspiracy case ta mapungpha na bel phangdabadagi makha tana adumak jail da leithakigani. Morality police ki custody da laina hadakta Musalman nupi ama leikidabagi thodo adugi mayokta Islam dharma chatpa nupi singna phongna lambi lamjaw da thoraktuna makhal gi wakat khongjang kya changsilakhiba adubu laksinaba Taliban forcingna malangda nongmai kapata khi. Kabul da laiba mahi tampham sangamada suicide attack torokpadagi taramapan leikidre kuntaret hena asongapan nangkre. Yamnamak nungai tribadi educational institute asida entrance examination chatharingai tamthiraba thodogasi thokibani. Amadi Australia lengakna lagliba October 13 dagi hongna COVID narba miyoi sing home quarantine da numit mangani tangai fadana leigadabani haiba wafam adu lawthoklagani lawthokre. Ngasige na di Arambai News Guwahati da maitilon gi pau sandok chaba matang installation jabaga loinana tabiriba singbo amkaso hanna khurumjari.